Lakhipuronline puthok saba September gi tang 12 sagol se numit ki Khomjinba Pao tabirase ahanbada maroi Pao aikhoi lairik ing tamna tamhanbiu hairaduna jiribam da mahiroi singi khongchat chatkhre DC da wakacharol pisinkhre MLPCC na silangduna Assam lenga ki maphamda tawbimal khangba phongdokpagi tharoma machinglemna pangthokre Bikasi Agro amasung Barak ki mihut singna lau singu gi mantri Sri Atul Boraga unakre Smart meter gi mayukta khongjang changsin kre makhatana September gi 18 miyam gi khongset amasu pangthokadori amasung Assam lenga ki thabak lobagi parikha singda nataba pambai sizinaba singi mathakta akan bachairak phangningai oigadori Haujik mapungoi Pao tabirase Jiribam district lairiba mahiroi loop mari MSU MSF Desam amadi KSA na silangduna Make Education Free Zone haiba thimda aikoi larik ining tamna tamhanbiu Protect Human Life from Cookie Militants haiba banner paiduna mahiroi singi oiba khongsadama ngarang ayuk pung 8 makhairom tabada Jiribam Higher Secondary School dagi hauraga Babuparagi Irabot Complex fauduna Dibong Chingdong lekai fauna chatlaba matung DC Jiribam da point ahum yawba memorandum ama pisinkre Central Forcing Hankro mathau masak khangdaba MLA pham thadok piu mahiroi singna mahi tambada panba pibiganu Manipur gi saktam kaibe yaroi amadi We Want Justice haiba kholau amadi placard paiduna rally adu chingdong lekai da leiba DC office tamna changsinki ngarang pangthoki ba rally adu gi matangda mahiroi luchingba amana asumna hai mahiroi lup marina sinduna rally ama pangthokraba matung Jiribam gi DC da point ani yawba memorandum ama kusinakre point ani adudi mahiroi sing ningtamna mahi tamjage masida ayat apan pibiganu amadi mahiroi amagi yumda kuki militant singna chathakiba thong atuda chenaba sing athuba matamda ain gi oiba cherak matik chana pibiu haiba wafam sing phongdokhi loinana DC masana sunumit tarani gi manungda thabak oina onthokani haiba wafam thamlaki haire Itariktraga mathoi masigi nimesida Jiribam da leiba mahiroi mari loop mari memorandum koi point ani yawba memorandum ma koi ngasi Jiribam gi deputy commissioner da koi sinajagre point adu da haibadi koi gi ahan ba point da mahiroi sing Jiribam da leiba mahiroi sing mahi masing tambada apan ba yet bibi da ba amadi ani so point da mahiroi mai da kuki terrorist sing asangaga terrorist ki thong da ba asi yaning da ba asigi mihat puthu haibagi ani ngasi pisan jagre aduna makha tarakpada akoigi deputy commissioner na numit tarani gi manungda akoigi demand asi pigani haibagi ayaba ama akoida ngasi sinajare Good morning to all the dear students and their leaders. Today we are receiving your memorandum on behalf of all the student organization of Jiribam district. So from my side, we'll try to ensure all the possible help since the beginning, as we are already extending our cooperation, and also from time to time we are having meeting with the JDOs, all the headmasters and headmistresses to at least keep the school functional, all the school functional. It was the same reason because of which the relief camp, which was earlier in some schools, it was vacated, and so that all the children they can go in their respective. Second paragraph of memorandum, it has been mentioned here, an innocent person named Giremblam Kulabi Singh, in bracket they have mentioned Kulendra of Ningsem Khulnaung, Chapti Jiribam, who was killed in his own home while in bed and also looted huge amount of money including gold by the Cookie armed militants on 7th of September 2024. Fortunately, his wife and daughter have been narrowly escaped. His daughter, a student of BA second semester Giri College, is still traumatized by this tragic incident. So regarding this also, we have almost completed all the formalities, and we are forwarding to the Home Department so that ex-Aresia can be immediately released from the state.
it would be kind of in the same manner, the incident which occurred on 6th June. So we ensure within 10 days release of ex gratia. So that will be also followed by the state government, so that all the necessary action and necessary help can be extended from the state and district administration to the deceased family. Thank you. Assam lengak na Manipuri lonbo Assam gi district marida associate official language pibirak pasida ngarang M Dep Singh Memorial Academy binakan di part 2 da Manipuri Language Protection Coordination Committee MLPCC na silangduna Assam Sarkar gi maphamda tobimal khangbo phongdok pagi tharma ma pangthokre MLPCC ki chairman Dr. KN Chan na mifama poiduna pangthoki ba tharma duda Lakhipur ki MLA Sri Kaushik Raina athoiba mitunglen amasung Ahmed Hussain Chowdhury Chief Advisor Assam Manipuri Muslim Youth Front na ikai khamna jaba mitung oina daista pamki hairiba tharma sida CM Dr. Himanta Biswa Sharma amasung Lakhipur ki MLA Sri Kaushik Rai gi maphamda thagat jabaga loinana kudol port kaya tongan balup amadi lanai miyoi kya na kusinaki mifam asida Aramam Gaur Gopal Jiaul Rahman Secretary MMF YF Sina Manjor President URDS Salauddin Secretary Maifa Kabrabam Anita ex ZPC CH Mohan Singh Lukram Krishna Mohan L Champalal L Robindra na chingba maruiba miyoi kyana harau tayam phongdok nakhi Honorable MLA Sri Kaushik Raina Manipuri Samas na matam kaya gi mamangdagi mangjarak pamanglan mangphauna basida mahaksu harau phongdok sari haiba wapam phongdoki haina MLPCC gi convener Sopon Asangbam na thadorok pachirol amada khanghalakli Maibo Khomjinba Ahambada Manipuri Samaj ko Manipuri language को असम के डिस्ट्रिक्ट मरीदा एसोसिएट ऑफिशियल लैंग्वेज सरकार ना लॉकथोप पसीदा हरोबा डोंबाइबा होमदकचरी আমি মানুষকে প্রতিশ্রুতি দিয়েছিলাম যে আমি যদি নির্বাচিত হই আমরা এই সমস্যাটা সমাধানের জন্য চেষ্টা করব আমি অনেক সংগঠনের কাছে যখন আমি বসেছিলাম তখন আমি বলেছিলাম যে আমি চেষ্টা করব যে মণিপুরি কমিউনিটির কোনো বিধায়ক আজকের দিনে আসাম বিধানসভাতে নেই ল্যাঙ্গুয়েজ হিসাবে যদি আমরা ধরি তো 2006 সালে সুনাই থেকে কুতুব আহমেদ নির্বাচিত হয়েছিলেন মণিপুরি স্পিকিং মানুষের মধ্যে থেকে উনি শেষ বিধায়ক ছিলেন আর সেই সময় আমি বলেছিলাম যে মণিপুরি সমাজের বা মণিপুরি কমিউনিটির যে বিধায়ক যতটুকু কাজ করবে আপনাদের ভাষা নিয়ে আমি চেষ্টা করব এর চেয়ে বেশি কাজ আপনাদের জন্য করার कोना हानिया लेतना नुआय ममांदा को रविंद्रन जो हाइबिरम निदुनी एखोई की इरम के दमकता असेंबली दा वांग पुखटलनुरी मतांदा एखोई खरा कौरगा वांग सिंगदा नखोना तौनिंग ममोंदा इनिंग ममोंदा इरो हायना एखोई वजान दबा बतानारगा इरगा को पिशन की बदुमा मांग असेंबली दा हाइबी बाय बिशा मसी यामन चाव रोवमनी आइदी अखोई तारी कोमा अमता सेमथोक्तना मांग कोइना थमजदिबदो अदुमक गटकिबा हाइबसिमक्सी एखोई एखोई MLA लेत्रबाउदा MLA लेरबनी हाइबचे एखोई मसी सिंथा बजा रोवमनी मरमदुना माकी तोबिमल एखोई कावबम थोक्ते तसेना माकना एक नवाती तकी मयुमदा हलकपगा एखोइना थेंगाम गयाराक चेतना उने अमसुम हाइजन बकुदुमक माकना लोइने ताबी अदुना माकी तोबिमल सिली एखोइदा मनपुरी समाज की देवी दामना चावलबा वफम नि मसी एखोइ कावबम थोक्ते माकपुरा कोइना एखोइ के नियम ओइना पुजिबदा एखोइ असु मसी एखोइ निगन नरोदम सिमा हाइजन আমরা এমন একজন বিধায়ককে পেয়েছি যার সাহিত্য ছাড়া আজকের আমাদের এই যে প্রাপ্তি আমাদের মণিপুরি ভাষার যে স্বীকৃতি ত্বরান্বিত হতো না আমি সমস্ত মণিপুরি সমাজের পক্ষ থেকে বিশেষ করে 70,000-এর বেশি অধিক নয় মণিপুরি মুসলিম সমাজের তরফ থেকে আমাদের কর্মবীর বিধায়ককে কৃতজ্ঞতা জ্ঞাপন করি এবং ওনার সাহায্যকে আমরা
चिरोदी मुना अदुना अखोई लोन सिना अखोई अपुन बा आइडेंटिटी ने अदु लोन सिहन जादे लोन सिंगन थांगदा बॉडी मासिदा अपुन बसक्ता नो सागपदा मिताई हमदे मिताई पागन for the sake of language we must get united otherwise we cannot sustain whatever profit we have got aduga Assam Manipuri Muslim Youth Forum already we have started our campaign how ki batangani tagi ekoi tarapur part 2 tagi ekoi awareness program se aujare adugi tangma pande single bonda da unno aikin kudin ye ekoi mitai roni batakta mitai me ki batakta awareness program se ekoi dum chathani kali mitai pangan sikatun shole katang mayamsu milal amadi my father se matai mutauta Manipuri Sahitya Parishad tagi se ekoi mate chodan ni ase ai chawra Assam Joint Action Committee for Safeguard of Indigenous Manipuri People of Assam amadi Manipuri Sahitya Parishad Assamna Assam da leiriba Manipuri Kanglupsu Assam gi Yelhumini haina hiramasigi matangda maroi bathaudang puriba Assam Lenga ki Honorable Minister Srijut Atul Boraga lubasigi miut kangbo amaga Silchar Circuit House ta unaduna mantri gi maphamda Nat ki oiba fi khudol tamkhre loinana Chairman High Level Committee BK Sharma da pisin kiba memorandum gi copy ama reference oinana ba mantri gi mafam da pisin ki handak Assam Accord ki clause number 6 implement tawrakpada Assam ki Manipuri singbu Yelhumini haiba wafam kaubiganu haiba wafam thamkhre haina Manipuri Sahitya Parishad Assam ki General Secretary Professor Khomjinba Thirena khanghalakli Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Bikasi Agro Producer Company Limited amasung Barak Dairy Producer Cooperative Society Limited ki board member sing amasung staff singna ngarang lau singubagi mantri Sri Atul Boraga Salgonga da phamkiba mifam amada unakre unaruba sida company asigi hojiki pipamgi matangda mantri da khanghankre hairi Barak Dairy amasung Bikasi Agro gi pothok sing kudol pot oina pibaga loinana company ani asigi chakotnanaba honabada Agriculture Department gi makhata na mateng pibirak naba cherol amasu pisinduna haijakre Dr. S.A. Ahmad District Agricultural Officer Kasarna Barak Dairy amasung Bikasi Agro gi khongjang changsiliba binakandi block ke area sibu lau singu gi lamda Center for Excellence lauthokre haina Honorable Minister da wahodok piduna haiki unaruba duda Sanalembi Devi CEO Bikasi Agro Y Anil Singha Director Bikasi Agro Somarendra Sharma Director Barak Dairy Ramchandra Pasi Member Barak Dairy S Amarjit Singha Member Bikasi Agro na chingba mioi singna saruk yaki haina company ani asidagi thadorok pachero lamada khanghalakli All Assam Electricity Consumers Association Kasar District Committee na silangduna Lakhipur gi Sipurda smart meter bu makhatana yum da palhandana ba amadi pankhiba sing lokthokhanana bagi hiramda miphamama ngarang pangthokre smart meter panba hobadagi hana laklamba bill adudagi hena ka hena wangna bill lakpadagi miyamna smart meter gi mayokta kholawasi laurakpani hairi September gi tang 13 da Assam gi mapham kaya dagi lakpa yamlaba miyamna Guwahati gi Bidut Bhavan Erau Tauki Mathangda amok lakliba September gi 18 asida Silchar Nursing Toladagi hauduna smart meter gi mayokta chatkadaba miyam gi oiba kongsar asida miyamna saruk jabiu haina Silang libagi maikaitagi Vice President Dr. Maimum Santi Kumar na miyamda haijarakli mipamaduda committee ke advisor Nirmal Kumar Das amadi Vice President Ojoy Rai su saruk jakhi mipamapu oikiba Joy Singh na Dilliba miyam thagat paphongthoki Assam Lenga ki thabak lobagi parikha singda nattaba pambai sizinaba singi mathakta Assam Public Examination Act lising ani ka kunmari gi makhada akanba chairak phangningai oiragani haina Rajya sigi Social Justice Mantri Pijus Hazarika nangarang lokthokre Mantri gi Social Media X ta thadorok pawarol amada hai Mukhyamantri Dr. Himanta Biswa Sharma gi luching makhada handak pangthokadaba thabak lobagi parikha singda nattaba pambai sizinaba sing Assam Public Examination Act lising ani ka kunmari gi makhada chahi tara gi phadok amadi lupa crore tara phawbagi fine thihanbagi akanba chairak phangningai oya hairi
Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve ki Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina Amasung, Nupa gi Hakjang Thong gi Laina, Loinana, Hakjang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakjang phana leinanaba steam bath amadi panchakarma tawbiduna hakjangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395 732 456 number asida call tawbirak namaning singjari. Aroibada maruoiba pau amukhanna Aikhoi lairik ing tamna tamhanbiu hairaduna jiribam da mahiroi singi khongchat chatkhre DC da wakacharol pisingkhre MLPCC na silangduna Assam lenga ki maphamda tawbimal khangba phangdokpagi tharoma machinglemna pangthokkhre Bikasi Agro amasung Barak Tairi ki mihut singna lau singu gi mantri Sri Atul Boraga unakhre Smart meter ki mayokta khongjang changsin khre Makhatana September ki tarama panda miyam ki khongset amasu pangthokadauri amasung Assam lenga ki thabak lobagi parikha singda nataba pambai sizinaba singi mathakta akan bachairak phangningai oigadauri. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare.